ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯏꯔꯝꯀꯣꯟꯅ ꯏꯔꯝꯗꯝꯗ ꯁꯥꯖꯕ ꯄꯨꯊꯣꯛꯆꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯀꯣꯟꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯟ ꯑꯁꯤꯅ ꯃꯇꯝ ꯆꯪꯗꯅ ꯐꯤ ꯂꯥꯏꯅ ꯁꯥꯕ ꯌꯥꯔꯒꯅꯤ꯫ ꯐꯤ ꯈꯔ ꯄꯟꯖꯔꯕꯗ ꯔꯥꯅꯤ ꯐꯤ, ꯃꯣꯏꯔꯥꯡ ꯐꯤ, ꯖꯂꯥꯟ ꯐꯅꯦꯛ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯔꯥꯅꯤ ꯐꯤ ꯁꯥꯕ ꯃꯇꯝꯗ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯋꯥꯕ, ꯂꯩ ꯂꯣꯟꯕ ꯍꯩꯇꯕꯒꯤ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯔꯔꯣই꯫ ꯃꯇꯝ ꯆꯪꯗꯅ ꯐꯤ ꯁꯥꯕꯁꯨ ꯉꯝꯂꯒꯅꯤ꯫ ꯔꯥꯅꯤ ꯐꯤ ꯁꯥꯕꯒꯤ ꯇꯝꯅꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯂꯥꯏꯅ ꯁꯥꯕ ꯌꯥꯔꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯐꯦꯁꯕꯨꯛ ID, WhatsApp, ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯏꯔꯝꯀꯣꯟꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯤꯌꯥꯝꯅ ꯐꯤ ꯂꯥꯏꯅ ꯁꯥꯕ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯅ ꯂꯩꯍꯟꯕ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯣꯟ ꯑꯃ ꯏꯔꯝꯗꯝꯗ ꯄꯨꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯄꯤꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯀꯃꯤꯁꯟ ꯕꯦꯁꯤꯁꯇ ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯌꯥꯒꯅꯤ꯫ ꯑꯗꯣꯝꯅ ꯀꯣꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯤꯌꯔ ꯇꯧꯗꯨꯅ ꯑꯗꯣꯝꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯀꯣꯟ ꯑꯁꯤ ꯂꯩꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯣꯟ ꯑꯃꯗ 1000ꯗꯒꯤ 2000 ꯐꯥꯎꯕ ꯀꯃꯤꯁꯟ ꯐꯪꯕ ꯌꯥꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯃꯤꯁꯟꯒꯤ ꯅꯤꯌꯝ ꯈꯔꯗꯤ ꯂꯩ꯫ ꯅꯤꯌꯝꯁꯤꯡ ꯑꯗꯨ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯀꯣꯟ ꯑꯁꯤ ꯐꯦꯛꯇꯔꯤ ꯄ꯭ꯔꯥꯏꯁꯇ ꯄꯤꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯟ ꯑꯁꯤ ꯏꯁꯥꯃꯛꯁꯨ ꯁꯥꯖꯔꯤ, ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯟ ꯑꯁꯤꯕꯨ ꯁꯥꯕꯤꯌꯨ꯫